Usabi Mona Kumbi Gadobase, Manipura Article 355 Thamkre, 355 na Karipi, Article Yana Kumbiba, Yana qualified over Zabi Mona 355 Yatra Kangam the Seleva Tivani, 355 na Tapadi, Manipurgi, law and order says center the Pai Cravani. Otherwise, administrative power the honorable Chief Minister of Pai and Nasi Sasantori. Sana day Hairi, Sana day High, Sana day. 355 channel like the order Tolokani 355 channel order Tolokani order lite. I don't know. I want the Sarman Loko Unified Command the order late. I don't know. Ziki lady, but when order Gikari advisor be Makata. I am I never know wherever I know counting meeting Kobla. I think with the league. Matam kada no may kapalep Robanina Lamda Masigi oina lady but state as he mu ambassi langi oibawari as the Karahantana Kanduna Magi Obipunsi Mahinda Hingnaba how Robomatamasi the Ikan Kangodana Amuk Assembly mi from Pamnabagi Matam Yoxilakpa parliamentary session Matam Yoxilakpasinamu Makal Makaki Agioiba Ano issuing Torakli Lamda Masigi Tokliba Irang Asida Lamda Masibu Shibagi Oiba Ihul Sing Lane Bataragas opposition Amazon ruling Haibagi Wafum Assisung Asi for the Loiban Ide. Ruling the lady Balenga Asigi oin a lady ba, Kambu Asidasu, State Kyo in a lady Bakambu Sin Amafondopa Center Gimakedi, Amafondopagi Wafam Sing Asi, Adumak Uduna Laki Bani, Masidagi Hendokuna Handaki Matang Asidadi, State Kyoiba, Lady Balenga Asigi Manung the Su, Amaga Amagachinhai Manada Baki Mong Amasu Torpu Urakli. Matamasi Maktada, Laiba Asigi, Lenga Pipe Nariba, Pamnaiba Kayamas, Delhi the Chatun Lucingo Unanabagi the Makta Handin Chat, but the my pocket of Kayasing Adu. Handaki matang asida Delhi dagi amuk kausila e haiduna paishinabagi pausu lepalitin adumak thorakli masibu kari oigedoribano handaki oina lakadoriba assembly mifam asida no confidence motion haiba ama leibadu madugi damakta oiriba jatla madugi politics oiriba jatla haiduna miyoi kayamagi maikedi yamna chawbo hangsing adumak hangnadi Housing no lakliba irang asina maram oiduna tintarabasu tintana kanaba karasu adamak yaruktabadinate madudi aikogi lamda Manipur asid aduki mati yamna chawroba irang ama leiduna miyiki yam siriba ngamkai asi aikoina ngakpa ngamdana illegal immigration gi oibe issuing asi thengnaba ngamdana leiringi matam asida aikogi lamdam asigi law and order si kanana maintain tawribano haibadu chapchana khangba ngamdana adumak lakhibani adubu hauji lengak pairiba State asigi BJP party ki spokesperson ki maikedi housing Manipur da Article 355 chalai haiba wafam asi media da opalli fungdorak pasina miyamni chamam nabada kharadi henna maik singan magi mami adudi laklagani haukiba matam sing asida Manipur ki irang asi thokraba matungda Manipur ki oina law and order control tawna damakta security sing asi state ki maikedi ki mathau tawba ngamdabagi oiba maong kaya ama ukhiba tawbatabu hairiba wafam asi officially cheda thoktabani na miyo sing kaya amagi maikedi ki Delhi na control tawkre union government na control tawkhe haijaba taragasu chap chaba che oina officially thoktabani na maduda ka hena aikoina wafam sing phongdokpa yadabagi maong amada ipan panduna chanaina amada lakpani Masigi issue sigi oiba chap chaba example ama hairagadi handa ikui jingay da thokiba thamna pokpi ki oiba irang aduda state forcing asibu central forcing gi maikei digi thinkiba gi oiba thawdo asini Masigumlaba thawdo asi handakisina ahanba sunate mamangdasu thengkhang kyarakta hanjin thengnaduna lakraba thawdo amakhakni Article 355 chalai natragna chalai de haiba asi miyamang officially khanganuna chap chaba written document da government ki oiba official oiba thabak amada puthokta basina maram oiduna ekoigi lamdam asi da thokliba state asi irang asi da yamna chawba mangjaba khara leiri ahan bada hauji lamdam asi gi oina leiriba miyam singi maikei dagi kariguma thawdo ama thokpa matamda ningthi jana government ki side dagi react tawdaba aduda lamdam asi gi leiriba music gi maikei gi sauriba asi aikoina mihut oina khanjakibani na state asi gi oina leiriba lenga asi da sauribani karigumba article 355 ki oiba issue asi yamna clear oina loisinduna miyam mangda asing badu official oina puthorokpa taragadi hauji leiriba issue asi da
ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯁꯤꯁꯨ ꯍꯟꯊꯈꯤꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯁꯨ ꯃꯌꯣꯟ ꯆꯨꯝꯅ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯆꯠꯄꯗ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯕꯒꯨꯝ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯑꯥꯔꯇꯤꯀꯜ 355ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯩꯅꯩꯅꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯧꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯏꯔꯥꯡ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯈ꯭ꯔꯕ ꯌꯨꯝ ꯀꯌꯥ ꯃꯥꯟꯆꯥꯡ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯊꯣꯛꯅꯕ ꯗꯤꯁꯑꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯐꯥꯕ ꯂꯦꯞꯇ꯭ꯔꯤ ꯆꯠꯊꯔꯛꯂꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯇꯝꯄꯥꯛꯀꯤ ꯑꯣꯏꯕ ꯃꯐꯝ ꯈꯔꯗꯒꯤ ꯑꯣꯏꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯁꯛꯅꯥꯏꯔꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯞꯂꯛꯂꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣꯝ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯖꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯊꯔꯛꯄ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕꯒꯤꯅꯤ ꯗꯤꯁꯑꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯐꯥꯔꯤꯕ ꯑꯃꯁꯨꯡ ꯈꯨꯜ ꯉꯥꯛꯄ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯃꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯒꯤ ꯏꯜꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯁꯥꯒꯠꯍꯜꯂꯤ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯐꯥꯕꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤ ꯑꯗꯣꯝꯅ ꯀꯌꯥꯝ ꯇꯥꯕꯤꯔꯕꯒꯦ ꯍꯧꯖꯤꯛ ꯅꯧꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯁꯦꯟꯇꯔꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯑꯣꯄꯣꯖꯤꯁꯟꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯆꯞ ꯆꯥꯅ ꯈꯪꯖꯗꯦ ꯇꯧꯕꯇꯕꯨ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕꯒꯤ ꯃꯃꯤ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯖꯤꯔꯤꯕꯥꯝꯒꯤ ꯖꯀꯨꯔꯥꯗꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯩꯕ ꯃꯈꯣꯏꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯄꯨꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯇꯦꯔꯔ ꯑꯦꯛ ꯆꯠꯊꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯂꯨꯞꯁꯤꯡ ꯑꯗꯨꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯛꯁꯤꯟꯈꯤꯕ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯏꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯕꯒꯦ ꯖꯁꯇꯤꯁ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯪꯂꯕꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯄꯟꯂꯤ ꯅꯦꯁꯅꯦꯜ ꯇꯦꯂꯤꯚꯤꯖꯟꯗ ꯊꯣꯔꯛꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄꯥꯎꯂꯦꯂꯥꯟ ꯍꯥꯎꯀꯤꯞꯀꯤ ꯃꯊꯛꯇꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯒ ꯄꯟꯖꯧ ꯍꯥꯏꯕ ꯇꯥꯔꯒꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯈꯨꯝꯕꯣꯡꯒꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯂꯝꯕꯤꯗ ꯆꯠꯄ ꯒꯥꯔꯤ ꯇꯦꯛꯁ ꯂꯧꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏ ꯈꯔ ꯐꯥꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤ ꯃꯁꯤꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯈꯛꯇ ꯁꯥꯏꯀꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯆꯟꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯄꯨꯂꯤꯁ ꯑꯃꯁꯨꯡ CRPF ꯌꯥꯎꯅ ꯄꯣꯄꯤ ꯌꯥꯟꯊꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯄꯣꯄꯤ ꯊꯥꯗꯨꯅ ꯗ꯭ꯔꯒ ꯂꯂꯣꯟꯒꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯣꯄꯤ ꯌꯥꯟꯊꯠꯄ ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯊꯨꯒꯥꯏꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤ ꯃꯗꯨꯒꯤ ꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯁꯨ ꯑꯗꯣꯝꯅ ꯑꯗꯨꯃꯛ ꯈꯟꯊꯕꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯂꯣꯟꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯊꯝꯂꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯄꯥꯛ ꯇꯥꯅꯕꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯀꯔꯤ ꯑꯣꯏꯔꯛꯂꯤꯕꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯅꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥ ꯀꯌా ꯑꯃ ꯊꯣꯔꯛꯇꯨꯅ ꯈꯨꯟ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨꯗ ꯊꯣꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯠꯊꯣꯛꯇꯨꯅ ꯊꯣꯛꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯃꯣꯁꯟ ꯑꯁꯤꯁꯨ ꯈꯔ ꯈꯪꯕꯤꯌꯨ ꯑꯗꯨꯒ
ꯐꯥꯕ ꯄꯨꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃ ꯎꯔꯤꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯥꯒꯠꯀꯗꯧꯔꯤꯕ ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨꯗ ꯑꯀꯥꯏꯕ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯡꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯑꯁꯤꯕꯨ ꯅꯝꯊꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ꯭ꯔꯥꯁꯨ ꯍꯣꯠꯅꯗꯕ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯉꯥꯝꯊꯣꯛꯅꯍꯟꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯍꯟꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨꯁꯨ ꯌꯧꯔꯛꯍꯟꯗꯅ ꯂꯥꯟ ꯂꯣꯏꯁꯤꯟꯍꯟꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯝꯕ ꯑꯅꯧꯕ ꯑꯑꯣꯟꯕꯁꯤꯡ ꯂꯥꯛꯂꯤꯕꯒꯦ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯥꯟꯅꯍꯧꯒꯗꯕ ꯑꯩꯈꯣꯏꯗ ꯇꯨꯡꯖꯍꯧꯒꯗꯕ ꯋꯥꯐꯝ ꯈꯔ ꯄꯨꯈꯠꯇꯨꯅ ꯏꯁꯨ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯤꯅꯅꯕ ꯍꯣꯠꯅꯁꯤ